Saireng isi aiba thisi thauramgi maikaidagi ahanba maktada nongthamam komol ahagna miyamgi mapamda khuramjari chatkiba me thagi nongsing nipan lising aniga kunga nithoi ing nomaijinggi yaifaraba pungphamda lamdam asigi malem asigi wajasing amadi aiba aibi singna iriba saireng sing asidagi khadatang lakhatjaraga saireng isi aiba thisi haina mingtholba saireng pathopagi thauram mama miyamgi maphamda kudol tamjabagi thauram haudoksakare thauram ase maru oina nauna chongthoragliba aiba aibi singi thamoida saireng iningbagi wakhal mayol chonglaknabagi pandamda pandamjaraga puthokchabani thauram asina saito pudingi pukai chakhatnabagi thaugal taba phangjabagi kodong chaba phangjare haina laujare ngasi ingkumja lising aniga kunithoi ingi July thagi nongsing ahum yaiphathoraba numit asida saireng isi aiba thisi thauram asigi mapan suba tangkakki saireng pathopaki thauram miyamgi maphamda khudol tamjari saireng isi aiba thisi thauram asigi mapan suba tangkakki saireng pathopaki thauram asida lakhatchaire saireng mangakha Saireng isi aiba thisi thauram asigi mapan suba tangkakki saireng pathopaki thauram asida ahanbaki saireng wana lakhatchaire sillaima amadi saito bhusan oja nongthamam Indra Kumar gi saireng karamna sarik yaluni haina mingtholaba saireng ase apunba poramlen marupna lising aniga kun ingi Agosto thagi nongsing kunthamathoi da phongdokraba aiba masamaki lairik tengban basida akhoisi amatani haiba saireng lairik aduda phongdokraba saireng amane saireng asibu pathok piribi HD live hojai public app amasung doinik gonabartagi news reader nongthomam ningol imomhal karamna sarik yaluni amamba ahingda tuminna thoraklaga nganu yen khunu phaningbata pharaga hatningbata hatlaga chaningbata charaga miyoibagi amang atak oihaliba asidagi karamna bu kallasigene tawningbata tawriba tokpa magi mangaktuda sarik amatang yaluba ngamlabadi lakle haiba khangba ngamgani aduda ta chei thang ta paiduna amang atak tagi kanjaba ngamgani adubu karamna sarik yaluni wafam asi luna khallinge asia ki mayai nongpok ki khangdaba mafam amada Allah gi dharma bu thajaba hatli huran saron chatpagi maralda amuba phina mamit khumlaga makhut tungbulna khu kulhallaga tunglomdaki nongmaina kapkhaiduna yaibi thawai lokhi iraki tikritta british ki lal hauba amabu daini bidya jadu mantra haihanbaki sajen tawi haibagi maralda sadalda mangak thamlaga phakkakpagi i kamthorakpagi makhol taraki ngakna leiringai yemenda sia haudi lal haubaki mayokta Saudi Arab ki luching makhada kangbai landa hauраktuna miyam sinabaki ikhengjelaki Syria gi lanfamda chlorine gas thadorakpadagi mi kaya sinarakle siramdai gi freng chongduna khangba angang singi matawdo video da mityeng tarabada rashtra sangana hikna kappagi khonthang taraki mayam sibu taruba khanglubadagi kok sakalaktuna kokchaubi karakhi tokpa amagi lanthok loitringai tokparen amamok laksilakle hojikti sarikto yalrodana loisare saireng isi aiba thisi thauram asigi mapan suba tangkakki saireng pathopagi thauram asida ani suba saireng wana lakhatchare oja changam mayung ibo pisakki saireng khongchat haina mingtholaba saireng ase oja changam mayung ibo pisak hojik manipuri saito parishad meghaloi gi live member oibatana tana tejarar oinasu thau pubiri ingkumja lisinganiga kunnithoida oja mahaki saitoda thawai yaujaba amadi kathokpaga loinana changsinbiriba thaudang kayabu sakhangbiduna parishad asina saito sebok haiba mingthol pibikhi oja mahaki saireng khongchat haina mingtholba saireng ase lisinganiga tara homdoigi Manipuri Saito Parishad Meghaloi gi mapan suba mifamlanda phongkiba Sobenarda phongdokraba saireng amane saireng asibu pathok piribi HD live hojai public app amasung doinik ganabarta gi news reader nongthomam ningol imomhal
ꯈꯣꯡꯆꯠ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯂꯦꯞꯄ ꯂꯩꯇꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯃꯤꯆꯥꯟ ꯃꯤꯔꯥꯟ ꯈꯥꯏꯗꯕ ꯂꯣꯏ ꯅꯥꯏꯗꯕ ꯈꯣꯡꯆꯠ ꯑꯉꯥꯡ ꯑꯍꯟ ꯈꯥꯏꯗꯕ ꯅꯪꯒꯤ ꯈꯣꯡꯆꯠ ꯂꯥꯞꯊꯣꯛꯈꯤ ꯅꯪꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯈꯤꯕ ꯄꯨꯡꯐꯝꯗꯨꯗꯒꯤ ꯀꯣꯏꯅ ꯆꯠꯂꯨꯏ ꯀꯣꯏꯅ ꯊꯤꯔꯨꯏ ꯄꯨꯟꯁꯤꯒꯤ ꯍꯤꯅꯥꯎ ꯇꯣꯡꯗꯨꯅ ꯀꯗꯥꯏꯗꯅꯣ ꯄꯨꯟꯁꯤꯒꯤ ꯄꯂꯦꯞꯐꯝ ꯀꯗꯥꯏꯗꯅꯣ ꯍꯤꯡꯅꯕꯒꯤ ꯄꯥꯃꯦꯜꯗꯣ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤ ꯀꯜꯂꯕ ꯅꯣꯡꯂꯩ ꯀꯌꯥ ꯄꯥꯛꯂꯕ ꯇꯥꯏꯕꯪ ꯏꯄꯥꯛꯁꯤꯗ ꯑꯃꯨꯛꯁꯨ ꯁꯥꯒꯠꯂꯨꯏ ꯋꯥꯈꯜꯅ ꯃꯪꯂꯥꯟꯗ ꯂꯣꯏ ꯅꯥꯏꯗꯕ ꯄꯥꯟꯗꯝ ꯀꯌꯥ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯊꯧꯗꯥꯡꯗꯤ ꯈꯪꯍꯧꯗꯦ ꯌꯧꯔꯛꯈꯤ ꯑꯔꯣꯏꯕ ꯆꯩꯈꯩ ꯍꯣꯡꯂꯛꯈꯤ ꯁꯛꯐꯝ ꯐꯤꯕꯝ ꯃꯇꯣꯝꯇ ꯇꯥꯛꯄꯤꯅꯕ ꯀꯅꯥ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯄ ꯀꯣꯔꯧ ꯃꯁꯦꯛ ꯉꯥꯜꯂꯛꯄ ꯆꯣꯏꯖꯥꯏꯅ ꯆꯥꯏꯊꯔꯛꯄ ꯄꯨꯟꯁꯤ ꯂꯩꯔꯥꯡꯅ ꯃꯃꯜ ꯂꯦꯞꯅꯤꯡꯗꯦ ꯑꯩꯒꯤꯅꯤ ꯍꯥꯏꯅꯤꯡꯗꯦ ꯁꯦꯝꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯩ ꯑꯔꯦꯝꯕ ꯉꯥꯛꯇꯅꯤ ꯈꯜꯂꯛꯈꯤ ꯏꯗꯣꯝ ꯂꯥꯛꯄ ꯏꯗꯣꯝ ꯍꯟꯕ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯏꯗꯣꯝ ꯉꯥꯏꯍꯧꯔꯦ ꯍꯟꯕ ꯇꯥꯔ ꯃꯥꯜꯂꯦ ꯃꯇꯝ ꯅꯪꯒ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯣꯏꯅ ꯃꯄꯣꯛ ꯑꯃꯒꯤ ꯐꯖꯔꯕ ꯃꯥꯂꯦꯝ ꯅꯪꯒꯤ ꯂꯩꯀꯣꯜ ꯅꯨꯡꯁꯤꯗꯒꯤ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯄꯟꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯂꯪꯀꯥ ꯊꯣꯔꯦꯡꯈꯨꯟꯗ ꯄꯣꯛꯆꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯒꯨꯋꯥꯍꯥꯇꯤꯒꯤ ꯕꯣꯇꯥꯒꯨꯂꯤꯗ ꯂꯩꯕꯤꯔꯤꯕ ꯑꯃꯁꯨꯡ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅꯆꯤꯡꯂꯕ ꯑꯇꯩ ꯑꯇꯩ ꯁꯪꯁꯊꯥ ꯀꯌꯥꯗꯁꯨ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯅꯦꯁꯅꯦꯜ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯐꯪꯂꯕ ꯑꯣꯖꯥ ꯀꯩꯁꯥꯝ ꯍꯦꯝꯆꯟꯗ꯭ꯔꯒꯤ ꯁꯩꯔꯦꯡ ꯇꯝꯅꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯃꯁꯥꯃꯛꯀꯤ 2014 ꯏꯪꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯇꯝꯅꯥ ꯀꯧꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯗꯨꯗꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ HD ꯂꯥꯏꯚ ꯍꯣꯖꯥꯏ ꯄꯥꯕ꯭ꯂꯤꯛ ꯑꯦꯞ ꯑꯃꯁꯨꯡ ꯗৈনিক ꯒꯅꯕꯔꯇꯥꯒꯤ ꯅ꯭ꯌꯨꯁ ꯔꯤꯗꯔ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ ꯇꯝꯅꯥ ꯇꯝꯅꯥ ꯀꯧꯕꯤ ꯆꯦꯛꯂꯥꯑꯣ ꯅꯤꯡꯊꯤ ꯊꯣꯏꯕꯤ ꯄꯣꯝꯕꯤꯌꯣ ꯆꯦꯛꯂꯥ ꯅꯪꯗꯤ ꯇꯥꯏꯕꯪ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄꯤꯅꯤ ꯄꯣꯝꯕꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯅ ꯊꯃꯣꯏ ꯋꯥꯈꯜ ꯂꯥꯡꯇꯛꯍꯜꯂꯤꯗꯣ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯈꯣꯡꯕꯤ ꯂꯧꯅꯝꯕꯤ ꯀꯨꯀꯤꯜꯗꯤ ꯇꯥꯏꯕꯪ ꯆꯥꯅ ꯎꯉꯝꯃꯤ ꯃꯆꯨ ꯃꯑꯣꯡ ꯂꯦꯞ ꯉꯝꯃꯤ ꯑꯗꯨꯕꯨꯅꯦ ꯄꯣꯝꯕꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯣꯠꯂꯤ ꯄꯥꯃꯦꯜ ꯐꯩꯔꯥꯗ ꯄꯨꯡꯂꯕ ꯎꯅꯥꯔꯛꯇ ꯀꯔꯤꯒꯤ ꯎꯍꯟꯗꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝ ꯅꯠꯇꯦ ꯅꯪꯒꯤ ꯏꯀꯥꯏꯕꯔꯥ ꯆꯦꯛꯂꯥꯗꯤ ꯑꯄꯤꯁꯛꯅꯤ ꯅꯪꯗꯤ ꯀꯤꯖꯕꯔꯥ ꯑꯗꯨꯕꯨꯅꯦ ꯆꯦꯛꯂꯥꯑꯣ ꯅꯤꯡꯊꯤ ꯊꯣꯏꯕꯤ ꯅꯤꯡꯊꯤꯕ ꯁꯛꯇꯝ ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯄꯤꯛꯂꯕ ꯀꯌꯥꯠ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯁꯨꯝꯍꯠꯂꯕ ꯈꯣꯟꯖꯦꯜꯗꯣ ꯅꯪꯒꯤ ꯀꯅꯥꯗꯕꯨ ꯆꯥꯡꯗꯝꯅꯤ ꯅꯤꯡꯊꯤꯕꯤ ꯃꯥꯂꯦꯝ ꯂꯩꯀꯣꯏꯗ ꯀꯔꯝꯅ ꯁꯩꯊꯥꯒꯅꯤ ꯅꯪꯒꯤ ꯀꯣꯂꯣꯏ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯒ ꯃꯤꯆꯤꯛ ꯃꯤꯔꯥꯎ ꯈꯣꯜꯅ ꯇꯥꯗ꯭ꯔꯕꯗ ꯍꯦꯟꯂꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯅꯤꯡꯊꯤꯕ ꯍꯦꯟꯅ ꯁꯨꯝꯍꯠꯂꯤ ꯈꯣꯟꯖꯦꯜꯗꯣ ꯐꯖꯕ ꯂꯣꯛꯇꯥꯛ ꯄꯥꯠꯅ ꯐꯨꯝꯗ꯭ꯔꯤ ꯃꯈꯩ ꯀꯧꯕ꯭ꯔꯨ ꯆꯤꯡꯅ ꯂꯦꯞꯂꯤ ꯃꯈꯩ ꯀ꯭ꯋꯥꯛꯇꯥꯒꯤ ꯅꯨꯡꯁꯤꯠ ꯅꯥꯃꯤꯕꯅ ꯍꯨꯝꯂꯤ ꯃꯈꯩ ꯅꯪꯁꯨ ꯂꯩꯌꯨꯀꯣ ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯏꯔꯩꯕꯥꯛꯇ ꯁꯩꯁꯛ ꯇꯝꯃꯨꯀꯣ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯅꯪꯒꯤ ꯏꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯅꯨꯡꯁꯤ ꯁꯩꯍꯦꯛꯇꯣ ꯇꯣꯏꯅ ꯇꯣꯏꯅ ꯇꯥꯝ 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 ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯄꯟꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯃꯦꯗꯥꯝ ꯇꯥꯎꯔꯦꯝ ꯑꯣꯡꯕꯤ ꯀꯣꯟꯖꯦꯡꯃꯝ ꯅꯤꯡꯉꯣꯜ ꯕ꯭ꯔꯤꯟꯗꯥ ꯗꯦꯕꯤꯒꯤ ꯁꯩꯔꯦꯡ ꯆꯥꯛ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯃꯦꯗꯥꯝ ꯇꯥꯎꯔꯦꯝ ꯑꯣꯡꯕꯤ ꯕ꯭ꯔꯤꯟꯗꯥ ꯗꯦꯕꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯀꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯆꯥꯛ ꯍꯦ ꯆꯥꯛꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯇꯥꯏꯕꯪ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯪ ꯅꯠꯇꯅ ꯃꯥꯂꯦꯝꯗ ꯑꯔꯦꯝꯕꯅꯤ ꯑꯔꯦꯝꯕ ꯀꯜꯂꯤ ꯃꯇꯤꯛ ꯅꯒꯨꯟ ꯆꯥꯔꯦ ꯆꯥꯏ ꯆꯥꯗ꯭ꯔꯦ ꯆꯥꯏ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯒꯤꯗꯃꯛ ꯀꯅꯥ ꯑꯃꯅ ꯆꯥꯛꯅꯤ ꯄꯤꯅꯤꯡꯏ ꯀꯅꯥ ꯑꯃꯅ ꯃꯤ ꯍꯥꯠꯇꯣꯛꯄꯤꯔꯤ ꯀꯅꯥ ꯑꯃꯅ ꯁꯥꯔꯕ ꯅꯨꯡꯁꯥꯗ ꯊꯔꯣ ꯃꯥꯔꯧ ꯑꯣꯜꯂꯗꯨꯅ ꯆꯥꯛ ꯅꯪꯕꯨ ꯇꯥꯟꯖꯔꯤ ꯀꯟꯈ꯭ꯔꯦꯗ ꯆꯥꯛ ꯅꯪꯒꯤ ꯅꯒꯨꯟꯁꯦ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯄꯟꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯉꯥꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯦꯋꯥꯔꯗꯤ ꯑꯃꯁꯨꯡ ꯊꯝꯕꯥꯜꯅꯨ ꯅꯤꯡꯁꯤꯡꯕꯅ ꯐꯪꯂꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜꯒꯤ ꯁꯩꯔꯦꯡ ꯈꯪꯖꯤꯜꯂꯁꯤ ꯃꯁꯤꯡ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯈꯪꯖꯤꯜꯂꯁꯤ ꯃꯁꯤꯡ 7 10 11 ꯑꯣꯔꯖꯨꯟꯒꯤ ꯃꯤꯡ 11ꯅꯤ 10 11 12 ꯆꯍꯤꯗ ꯊꯥ 12ꯅꯤ
ꯇꯔꯥꯃꯥꯊꯣꯏ ꯇꯔꯥꯅꯤꯊꯣꯏ ꯇꯔꯥꯍꯨꯝꯗꯣꯏ ꯅꯨꯃꯤꯠꯅ ꯃꯥꯂꯦꯝꯗꯒꯤ ꯂꯥꯛ ꯇꯔꯥꯍꯨꯝꯗꯣꯏꯅꯤ ꯍꯦꯟꯅ ꯂꯨꯝꯃꯤ ꯇꯔꯥꯅꯤꯊꯣꯏ ꯇꯔꯥꯍꯨꯝꯗꯣꯏ ꯇꯔꯥꯃꯔꯤ ꯁꯣꯅꯦꯠ ꯄꯔꯦꯡ ꯇꯔꯥꯃꯔꯤꯅ ꯑꯣꯏꯕ ꯁꯩꯔꯦꯡꯅꯤ ꯇꯔꯥꯍꯨꯝꯗꯣꯏ ꯇꯔꯥꯃꯔꯤ ꯇꯔꯥꯃꯉꯥ ꯆꯥꯇ꯭ꯔꯥꯃꯥꯄꯟꯒ ꯅꯤꯐꯨꯅꯤꯊꯣꯏꯒꯤ ꯑꯁꯥꯝꯒꯤ ꯁꯣꯍꯤꯠ ꯇꯔꯥꯃꯉꯥꯅꯤ ꯇꯔꯥꯃꯔꯤ ꯇꯔꯥꯃꯉꯥ ꯇꯔꯥꯇꯔꯨꯛ ꯎ ꯋꯥꯒꯤ ꯃꯊꯧ ꯇꯥꯕ ꯃꯆꯥꯛ ꯇꯔꯥꯇꯔꯨꯛ ꯈꯛꯅꯤ ꯇꯔꯥꯃꯉꯥ ꯇꯔꯥꯇꯔꯨꯛ ꯇꯔꯥꯇꯔꯦꯠ ꯁꯨꯜꯇꯥꯟ ꯃꯥꯃꯨꯟꯅ ꯚꯥꯔꯠꯇ ꯂꯥꯟꯗꯥꯈꯤꯕ ꯇꯔꯥꯇꯔꯦꯠꯔꯛꯅꯤ ꯇꯔꯥꯇꯔꯨꯛ ꯇꯔꯥꯇꯔꯦꯠ ꯇꯔꯥꯅꯤꯄꯥꯟ ꯄꯨꯔꯥꯟꯒꯤ ꯄꯔꯕ ꯇꯔꯥꯅꯤꯄꯥꯟꯅꯤ ꯇꯔꯥꯇꯔꯦꯠ ꯇꯔꯥꯅꯤꯄꯥꯟ ꯇꯔꯥꯃꯥꯄꯟ ꯗꯦꯕꯤꯁ ꯀꯥꯞ ꯁꯥꯟꯅꯕ ꯍꯧꯈꯤꯕ ꯆꯥꯇ꯭ꯔꯥꯃꯥꯄꯟꯅꯤ ꯇꯔꯥꯅꯤꯄꯥꯟ ꯇꯔꯥꯃꯥꯄꯟ ꯀꯨꯟ ꯑꯁꯥꯃꯤꯌꯥꯒꯤ ꯎꯄꯁꯔꯒ ꯀꯨꯟ ꯈꯛꯅꯤ ꯂꯣꯏꯖꯔꯦ